नेटो समिटकी mangoinna turkiye capital da rep touduna mi 208 fakhre UAE isu landabada hakthena yauki Iran Taiwan na lan oraiba hokra matungda China gi khwaidagi anoba aircraft carrier Taiwan Strait da honkhre tung koina nuclear program yingsinbagi wafamda Iran na fayare hormusu hangdoktuna thamgani truck Prithibida top tanabagidamukta kimna nuclear kulai masing hengatnaba khangankre Bangladesh da Awami League activist kaya marum phajinkre US Iran MU su sign tawnakraba matungda India yongna lakadaba jahaz 13 Strait of Hormuz lanthorakre MEA Mizoramgi tonganba High Court ama lingnaba recommend tawkre PM Narendra Modi na President Murmuga unakre Mathangi India Japan Summit ase Assamda pangthoklaroi Delhi da tharagani Mamtagi kiamda makoigi office behavior singi list ama EC da thakre haina claim tawkre Hujimaka tawa paw sugaina pizari Neto summit ki mangoinna turkiye capital da rep tawdumi chani mapan fakhre Laliba June thada turkiye capital da pangthokadoiba military alliance Neto North Atlantic Treaty Organization ki summit meeting mangoinna Turkey security ki forces na rep kaya tawduna Islamic State IS yauna terrorist group kaya ga mari lainai haina singnaba miyoi chani sumno mapan phajinkre hairi Laliba July 9 da Ankara pangthokadoiba summit meeting asida United States ki President Donald Trump amasung atai leader kaya saru yagadawri member state 38 gi manungda LM asigi summit meeting asigidamak Turkiya da akanba section thorang lokhatli protest tawba thingba amasung airport sing taba lambi da athingba thamba aduna summit pangthokadoiba mafam asida delegation gi legadawriba hotel sing akoiba area sing sil tawbagi thabak chathari Askarada mafam kayadagi rep tawraba university process na miyoi chaniga nifumatu phajinki makoidagi manungda chaniga mapanda police ki custody da pusinkre west tawbagi thaba adu akonba paw yorakpada fawbada agasatar ki amasung chief prosecutor sing office da thadokiba chiro amada phongdokhi pharaba miyoi chaniga sum mapan adugi manungda 43 ti Islamic State ki terrorist ni adu 35 di Revolutionary People's Liberation Strength ki military sing hairi hawjik makha taba paw pin pizari Taiwan na lan oraiba hokra matuna China ki khwaidagi anoba aircraft carrier Taiwan Strait da honkhre China gi aircraft carrier ahungi manungda khwadi sakti leiba amasung khwadi anoba Fujian ngasi China amasung Taiwan gi amarakta leiba samura saru oiriba Taiwan Strait phawraga honkhre Taiwan gi numi mangani gi oina lan oraiba gi thabak hokra matungda aircraft carrier ase Taiwan Strait da honjalakiba asina China gi maikaidagi threat adawani hain lawri aircraft carrier ase mamang saigi September thada samudrada chaing tawring manungda su Taiwan Strait phawraga thonki matungda mapung pharaba commotion tawri military jahaz ama oina ahanba oina sahi mamang sahi gi December thada Taiwan Strait da honki China da Taiwan ase tangai phadraba defrost sizinaraga lawsingana haina leptana threat ama maram Taiwan na masa ngathokchanabidama ngarangdagi numi mangani gi oiba lan oraibi thabak thawkre China gi Fujian asida ing 1995 gi September thada commission tawkibani masi prithibigi asigi nuclear power da operate tawdaba lan jahaz singi marakta khwadi achoba oiri hawjik loisalakpada makha taba paw pizari US Iran MU su sign tawnakhra matungda India yongna lakadaba jahaz 13 Strait of Hormuz landarakre West area da thokiba mongnaba ase loisinaba
US ꯑꯃꯁꯨꯡ ꯏꯔꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯟꯗꯔꯁꯇꯦꯟꯗꯤꯡ MOU ꯑꯃ ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯗ ꯅꯧꯅ ꯂꯥꯛꯀꯗꯕ ꯖꯍꯥꯖ 13 ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯂꯥꯟꯗꯥꯔꯛꯂꯦ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ MEAꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯅꯕ ꯑꯃꯁꯨꯡ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯏꯔꯥꯅꯤꯌꯥꯟ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁꯟꯁꯤꯡꯒꯤ ꯊꯕꯛꯇ ꯊꯝꯂꯝꯕ ꯑꯊꯤꯡꯕ ꯑꯃꯁꯨꯡ USꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯍꯥꯏ ꯋꯦꯁ ꯑꯦꯔꯤꯌꯥꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ ꯑꯃꯁꯨꯡ ꯃꯁꯤꯒ ꯏꯅꯔꯖꯤ ꯁꯣꯛ ꯑꯁꯤ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁꯇ ꯂꯝꯖꯤꯡꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯅ ꯕ꯭ꯔꯦꯛ ꯊꯦꯠꯄ ꯚꯦꯁꯦꯜ 10 ꯄꯥꯂꯤꯌꯟ ꯒ꯭ꯔꯁ ꯔꯤꯖꯟꯗ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯇꯣꯞꯄ 2 ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤꯗ ꯈꯨꯗꯛꯇ ꯊꯨꯡꯂꯔꯦ ꯍꯥꯏꯅ MEAꯒꯤ ꯋꯥꯉꯥꯡꯂꯣꯏ ꯔꯟꯕꯤꯔ ꯁꯥꯏꯋꯥꯂꯥꯅ ꯃꯤꯗꯤꯌꯥꯗ ꯍꯥꯏꯈꯤ꯫ ꯖꯨꯟ 18ꯗ MOU ꯑꯃꯁꯨꯡ ꯁꯥꯏꯟ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯌꯧꯅ ꯂꯥꯛꯀꯗꯕ ꯚꯦꯁꯦꯜꯁꯤꯡ ꯑꯃꯁꯨꯡ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯂꯥꯟꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯚꯦꯁꯦꯜꯁꯤꯡ ꯑꯗꯨꯗꯤ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯦꯒ ꯊꯦꯠꯂꯕ ꯒꯨꯗ ꯑꯣꯏꯜ ꯇꯦꯡꯀꯔ 3 ꯑꯃꯃꯝꯗ ꯀ꯭ꯔꯨꯗ ꯑꯣꯏꯜ MD ꯃꯦꯇ꯭ꯔꯤꯛ ꯇꯟ 1,235,000 ꯑꯃꯅ ꯐꯣꯔꯦꯟ ꯕ꯭ꯂꯦꯛ ꯊꯦꯠꯄ LPG ꯀꯦꯔꯤꯌꯔ ꯑꯃꯅ ꯐꯣꯔꯦꯟ ꯐ꯭ꯂꯦꯒ ꯊꯦꯠꯄ ꯑꯣꯏꯜ ꯇꯦꯡꯀꯔ ꯑꯃꯁꯨꯡ ꯐꯣꯔꯦꯟ ꯕ꯭ꯂꯦꯛ ꯊꯦꯠꯄ ꯕꯜꯛ ꯀꯦꯔꯤꯌꯔ 6 ꯃꯈꯣꯏ ꯍꯥꯔ ꯆꯤꯡꯈꯠꯂꯛꯄꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯑꯇꯩ ꯂꯦꯝꯍꯧꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯕ꯭ꯂꯦꯛ ꯊꯦꯠꯄ ꯚꯦꯁꯦꯜꯁꯤꯡ ꯑꯗꯨꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯣꯔꯃꯨꯖ ꯂꯥꯟꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯖꯥꯏꯁꯋꯥꯜꯅ ꯍꯥꯏꯈꯤ꯫ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯏꯔꯥꯅꯤꯌꯥꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯁꯨꯗ ꯄꯦꯖꯦꯁꯀꯤꯁꯟ ꯑꯅꯤꯗ ꯂꯦꯟꯗꯃꯥꯔꯛ ꯑꯣꯏꯕ ꯁꯛꯇꯤꯒꯤ MOU ꯑꯃꯁꯨꯡ ꯁꯥꯏꯟ ꯇꯧꯅꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯈꯨꯗꯤꯡꯃꯛ ꯈꯨꯗꯛꯇ ꯂꯦꯞꯍꯟꯈꯤ, ꯂꯣꯏꯅꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯅꯧꯅ ꯑꯃꯨꯛ ꯍꯥꯡꯗꯣꯛꯈꯤ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯍꯤꯊꯥꯡꯐꯝꯁꯤꯡꯗ ꯊꯝꯂꯝꯕ US ꯅꯦꯚꯦꯜ ꯕ꯭ꯂꯣꯀꯦꯗꯁꯨ ꯍꯥꯠꯇꯣꯛꯈꯤ꯫ ꯏꯔꯥꯟꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯊꯤꯡꯖꯤꯟꯈꯤꯕꯗꯒꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯊꯥꯎ ꯑꯃꯁꯨꯡ ꯒ꯭ꯌꯥꯁꯀꯤ ꯃꯃꯜ ꯑꯁꯤ ꯑꯉꯛꯄ ꯐꯪꯅ ꯋꯥꯡꯈꯠꯂꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯜ ꯑꯦꯟꯗ ꯂꯤꯀ꯭ꯋꯤꯐꯥꯏꯗ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁ LNG ꯒꯤ ꯁꯔꯨꯛ 9 ꯊꯣꯛꯄꯒꯤ 1 ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯔꯣꯀꯦꯠ ꯑꯁꯤ ꯏꯟꯗꯤꯌꯥ ꯌꯥꯎꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯏꯅꯔꯖꯤ ꯁꯄ꯭ꯂꯥꯏ ꯇꯧꯕꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯋꯦꯁ ꯑꯦꯔꯤꯌꯥꯁꯤ ꯏꯟꯗꯤꯌꯥꯒꯤ ꯏꯅꯔꯖꯤ ꯂꯧꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯁꯣꯛ ꯑꯃꯅꯤ꯫ ꯏꯔꯥꯅꯤꯌꯥꯟ ꯀ꯭ꯔꯨꯗ ꯑꯣꯏꯜꯅ ꯊꯜꯂꯝꯕ ꯁꯦꯛꯁꯟ ꯑꯗꯨ USꯅ ꯂꯧꯊꯣꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯍꯪꯕ ꯋꯥꯍꯪ ꯑꯃꯒꯤ ꯃꯇꯥꯡꯗ ꯖꯋꯥꯍꯔꯂꯥꯜꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯕꯦꯛ ꯑꯦꯔꯤꯌꯥꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯈꯨꯗꯤꯡꯃꯛ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯏꯅꯔꯖꯤ ꯁꯣꯔꯁꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅꯁꯨ ꯈꯪꯅꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤꯗꯤ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁꯇ ꯁꯥꯏꯟ ꯒꯥꯔꯗ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤ ꯕꯤꯂꯤꯌꯟ 1.3 ꯑꯁꯤꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯕ ꯃꯃꯜꯗ ꯏꯅꯔꯖꯤ ꯐꯪꯍꯟꯕꯅꯤ ꯑꯃꯁꯨꯡ ꯃꯈꯜ ꯀꯌꯥꯒꯤ ꯃꯣꯛꯁꯤꯡꯗꯁꯨ ꯃꯁꯤꯁꯨ ꯐꯪꯍꯟꯕꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯦꯞꯇꯅ ꯆꯠꯊꯔꯤꯕ ꯄꯣꯂꯤꯁꯤꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯇꯣꯉꯥꯟꯕ ꯋꯥꯍꯪ ꯑꯃꯗ ꯖꯋꯥꯍꯔꯂꯥꯜꯅ ꯍꯥꯏ ꯏꯟꯗꯤꯌꯥꯒꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯄꯦꯇ꯭ꯔꯣꯜ ꯂꯥꯏꯟꯗ ꯑꯐꯕ ꯃꯔꯤ ꯊꯝꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠꯅꯔꯁꯤꯞ ꯐ꯭ꯔꯦꯝꯋꯥꯔꯛꯀꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯄꯦꯂꯦꯁꯇꯥꯏꯟꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯆꯠꯊꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯃꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯑꯁꯤ ꯅꯥꯀꯟ ꯑꯅꯤꯒꯤ ꯆꯦꯅꯦꯜꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯑꯃꯗꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯔꯤꯂꯤꯐ ꯑꯦꯟꯗ ꯋꯥꯔꯀꯔꯁ ꯑꯦꯖꯦꯟꯁꯤ ꯐꯣꯔ ꯄꯦꯇ꯭ꯔꯣꯂꯥꯏꯝ ꯔꯤꯐ꯭ꯌꯨꯖꯤꯁ UNRWAꯒꯤ ꯈꯨꯠꯊꯥꯡꯗ ꯆꯠꯊꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯄꯦꯂꯦꯁꯇꯤꯌꯟ ꯃꯤꯌꯥꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯣꯔꯝꯁꯤꯡꯗ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯀꯌꯥꯁꯨ ꯄꯥꯡꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯨ ꯑꯃꯁꯨꯡ ꯇꯨꯡꯗꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯃꯁꯨꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯖꯋꯥꯍꯔꯂꯥꯜꯅ ꯍꯥꯏ ꯏꯟꯗꯤꯌꯥꯒꯤ UAEꯒꯤ ꯗꯤꯐꯦꯟꯁ ꯄꯥꯔꯠꯅꯔꯁꯤꯞꯀꯤ ꯃꯇꯥꯡꯗ ꯍꯪꯂꯛꯄ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯍꯥꯏꯈꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯄꯥꯋꯔ ꯏꯃꯤꯇꯦꯁꯇ ꯂꯩꯃꯤꯟꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯍꯟꯗꯛ ꯃꯇꯝ ꯈꯔꯁꯤꯗ ꯗꯤꯐꯦꯟꯁ ꯄꯥꯔꯠꯅꯔꯁꯤꯞꯇ ꯃꯔꯨ ꯑꯣꯏꯕ ꯋꯥꯔꯤ ꯅꯩꯅꯔꯛꯈꯤ ꯑꯃꯁꯨꯡ ꯃꯁꯤꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯅꯛꯁꯤꯜꯍꯜꯂꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦ ꯀꯌꯥ ꯈꯟꯒꯠꯆꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯄꯥꯎ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜꯒꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯡ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫